Good morning. Ngasigi Nomaijing Nimit ko. Nomaijing Nimit ki card ki messaging minarase. Nomaijing Nimit ahambada khoi gi number ko. Number se 156 leire ko. Aduga kaladana pink color gumba kai gumba du minus na bibe ko. Aduga chak thong badana sum kaino ma hapa hano ko. Khoi gi chini angang ba se ketang happy ba hai tare ko. Mai taroga hadi color pink leire number na 156 leire chak thong badana khoi gi chini angang ba se ketang adu minus gumba hapa je cheng shu matam da maming yu ne ko mayam hap to inate ko. Adu ma leire ko. Na ham da khoi gi kaino se ko nung tigi lo thoku dana card hum katang thok sa card number 1 card number 2 or natraga card number 3 adu minus khala se ko. Adu dagi amma khanbira se ko hadi number 1 khansira number 2 khansira natraga number 3 khansira haibado ko adu mai tawraga adu sigi mayam se de ko ahamba card se de leire ani shuba card se leire ahum shuba card se le ko hadi first card second card and third card ko hadi first card khan bangai yenga se ko hadi first card ki wena kari energies la ke ko sida la I se hai tare ko ngasi se aina chum taw pokot pa hai tare ko aina tawru ba kholu ba thaba inkhang adum mai pa ka ne ko directions pibi ba admaina su oina oi ko mingon da hai tare ko mingon da aina kaino matak pi ba tambi ba khopi ba sugum ba mayam se hai tare ko guide kum ba taw ba hai sam sam na hai ba da ai gi makha tha ba da ichin naw do oiro icha da oiro amma da oiro ko guidance kum ba phajana pibi ko moising sida ko aduga number 2 khan bangai gi oina se leise ko pot chei chection lo yam na ngasi se hai tare ko ngasi sum hai tare ko tang mang ba ta ho ba khot pa adumaina gumba le pasang sa ga hai di pi ro no kanam ta da ko aduga last ki number 3 ko number 3 khan bangai gi oina haira ga di se da leina ko kaino ma start tawge khot ke haina khallaga lera ga di tawbiyo adugi poto hadi se leina ko khanjana da ba hai tar ai si thawak se chatma matam nengon da nat yagadra natraga yarodra kholodra haina adumaina khallaga di adugi poto chatpiyo tawbiyo kemta ningjing mangjing da na hai tar aina chatpa matam da si thawak se engon da mai pa o mongol oyo hain leba hadi kitang horokpa matam da obstacle challenges kari kra lebe yai adu taraga su leina ko hadi ultimately aina changjan dori ba aina tawge ana khaliba poto tawbiyo haina hai ri ko sida si sina khoi gi card ki message le ko timing so pe yenga se timing so ki pung 3 ka minute kuma thoi dagi na 13 ka minute kun 3 phang le ko adagi ung 12 minute nifu mapan daina ani ga minute 13 phang lere aduga nungdam gena 3 ga minute 65 dagina mapan ga minute nifu mapan phang lere ko aduga ahingina ama ga minute 5 daina ani ga minute nifu mdoi phang lere aduga nungalam dagina 3 ga minute kuma thoi dagina 5 ga minute 65 phang lere ko adu sisina khoi gi ngasi gi oina afaba timing ko adu silere khoi gi daily card message se ma'am thank you